angakpani masana paisa piduna gari wairaga khudong thiba kayabu nathayraga awaba taraba kayabu masamak changduna rescue tawba chatpa team Manipur da leire adusu nongmagi thabak suduna hingjaba miyoisingna sembani Manipur mahusagi khudong thiba kaya thokpagi mathakta khusemgi khudong thiba kaya su thokli masida state disaster rescue force SDRF ki strength sathina soli May lisigani kulumdoidagi thokiba hingsa sidagi team rescue Manipur TRM akanba motivation amagolonena semkhibani masi lanai voluntary organization ni laingaka mari leinade hena pukning nungsiribana volunteer haibri rescuer singsi nongmagi apang thabak suba miyoi singna ayambani TRM gi maru iba pandam mountain amadi flood tagi awaba tarba miyamu rescue tauba matangsida TRM gi training पैसा जो इसागी पुथोकपा मतम जो इसागी कायथोकपा अरे थवाई खुबाकता जो हापगा थोकपा सिदा इमुंग मनुंग नगदी थिंगप लेतब कोई रेस्क्यू जे तब सनब होनबदा हजिके हाइबा थोइबा जगादो लोकेशन दो योंगनब सतबदा कोई गाड़ी जे कोई सेन पिरग मुवाइदने माउंटेन रेस्क्यू जिगी स्पेशलाइज ओइनबा आइना याम कना सेंगोत जबने अदुगा एकोइना वाटर रेस्क्यू को अहम वहां असिदी टीम रेस्क्यू मणिपुर की चीफ कोऑर्डिनेटर जो ओबिरिबा ओजा ओसी कुमार लाक्सरगे ओजा करी वखलोन दगिनो टीम रेस्क्यू मणिपुर सेमगी बजे सर्च एंड रेस्क्यू ऑपरेशन दा अमदी नेचुरल कैलामिटीज थोलोप मतंदा एनी माउंटेन दो ओइसनो प्लेन दो ओइसनो इसिंगी ओइचावबो ओइसनो थोलोप मतंदा सगुम टीम अमखक सेमगदी थोना फरबा मणिपुर की नहा सिंगसे अखोई हाइरिबा टीम रेस्क्यू की प्लेटफॉर्म सिदा पुन्ना थबक तौमिनरगदी खितंग ट्रेनिंग पीरगा माइ पांगना चंजन बंगमगद्राना खनबसे कोई 2023 की कोई नवंबर दिसंबर दगी सी वाखल से कोई लाखबा होगिबनी अदुगा मुक्सु ओजा मणिपुर की अखोइना उजरपदा 2024 की फ्लड तगी टीम रेस्क्यू मणिपुर ना मयाम मरकता थोगा थबक तौबजे अखोइना उजै कया रक्सिगुंबा कनो की थौदांग जे लौबीगरे हापेतंग निंजिंगमिनबा यागद्रा मसी अहामदा आइना रेसिडेंशियल ट्रेनिंग कैम्प अमखक आई खुंडाकुम सिंखो हाई स्कूल की ग्राउंड रेसिडेंशियल ट्रेनिंग कैम्प अमखक पांगथोकी मरीनिगी मदुगी मतुंगदा हप्ता अमा अखोई गैप लेरबा मतुंगदा अखोई इम्फाल ईस्ट की चनुंग हाइरिबा मफम सिदा अखोई की रेसिडेंशियल ट्रेनिंग कैम्प अमा सिली मसी सिनबा मतम सिदा मेगी तांग कुनिपान ओरंगदबा मालिको सब्जेक्ट टू करेक्शन मतम सिदा अखोई इसिंग साउ थोक्तना लाइक यंगबम लेकाई अदिकी लाइफम खुनौ अदिकी सिगी एरिया सिदा इसिंग अचाउ थोकपसिदा अखोई नुमित हुमनी आइगी ट्रेनिंग मनुंगसु तासनबा वॉलंटियर सिंगसु आई मरांग काइना लेबा अन आइगी टीम अनि नुमित हुमनी सि याम कन अखोई रेस्क्यू ऑपरेशन सि थेंगनादना अखोइना मतमद्र अखोई हि लेबा ngमगिदे अखोई ngaगी फार्म तौबा अखोई सेमाइ जिंदगी इसिना अमखक्तगी हि अनि वायरगा कोई निमिट हुमनी रेस्क्यू ऑपरेशन सि या माइ पाकना कोई चंगसिनजगी 2024 दा होय अया मनजु मणिपुर की मफम कयादा अखोगी प्रोजेक्ट नत्रगा पॉलिसी सोइबदगी जु मेन मेड की ओइबा खुसेम की ओइबा इचाउ जु कयामा थोको उरे अदुगा अमुक्सु हौजिक्ति ड्रेन की मफम खोचनरक्पा इथै खोंग इसिंगी हाना लेरंबा मसागी लंबेल अदो इपाई पुनो याम हैना सिंगना इंजीनियर तौरगा थंबिरंबा मफम अदो मिट करामबदगिनी खंगदे नॉलेज लेतबदगिनी खंगदे दुमाना नंझनगी बजिना मयाम ओरकांदा मरम जादना इसिंग सुंचाउ चाउफम थोक्तबा मफम कयामदजु सुमाइना इसिंग चाउसलकपदगी मरु ओइना पक्कायुम साबा ngamjadaba aduga ayama matamda marginalize oiraba financially waraba imungsingsidaju adum awabaje oyoza masina malchang mangwadagi hendorактana thawai phawba mangbagi phibam kayamajo khoi ujagare
ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝꯗ ꯆꯪꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯇꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡꯗꯨꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯦꯟꯇꯦꯂꯤ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯕꯒꯦ ꯌꯦꯁ ꯃꯁꯤ ꯑꯩ ꯇꯦꯟꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯆꯔꯤꯁꯤ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯎꯟꯇꯦꯟ ꯔꯦꯁꯀ꯭ꯌꯨꯁꯤꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯣꯏꯅꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯦꯝꯒꯠꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯔꯦꯁꯀ꯭ꯌꯨ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯥꯞꯁ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤ ꯁꯤ ꯁꯦꯝꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯤꯝꯁꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯏꯁꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯃꯥꯎꯟꯇꯦꯟ ꯔꯦꯁꯀ꯭ꯌꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯦꯁꯀ꯭ꯌꯨꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯥꯔꯠꯀ꯭ꯋꯦꯛꯀꯤ ꯃꯁꯤꯒꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯍꯧꯖꯤꯛ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯕ ꯉꯝꯗꯕꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯔꯦꯁꯀ꯭ꯌꯨ ꯍꯥꯏꯔꯦ ꯁꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯆꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯤ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯦꯝꯕꯔꯁꯤꯡꯁꯤꯅ 2024ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯨꯄꯥ 50 ꯈꯥꯏꯅꯕ ꯌꯥꯎꯏ ꯑꯗꯨꯒ ꯌꯥꯝꯃꯕꯗ ꯂꯨꯄꯥ 500 ꯍꯥꯞꯄꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯔ ꯗꯣꯅꯔꯁ ꯂꯤꯁ ꯑꯩꯈꯣꯏ ꯃꯤ 19ꯒꯤ ꯂꯩꯖꯩ ꯃꯈꯣꯏꯅ ꯂꯨꯄꯥ 50 ꯍꯥꯞꯄꯤꯕ ꯑꯗꯒꯤ 100 ꯍꯥꯞꯄꯤꯕ ꯌꯥꯎꯏ 150 ꯍꯥꯞꯄ ꯌꯥꯎꯏ 500 ꯍꯥꯞꯄꯅ ꯌꯥꯝꯃꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯃꯔꯨꯞ ꯑꯃꯈꯛ ꯌꯥꯎꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯕꯣꯠꯁꯤ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯀꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩ ꯄꯅꯥꯁꯤ ꯑꯩꯈꯣꯏ ꯊꯥꯒꯤ ꯇꯣꯉꯥꯟꯅ ꯄꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯁꯤꯜꯂꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯠꯅꯦꯁ ꯑꯣꯏꯅꯅꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯋꯥꯔꯛꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯒꯗꯒꯦ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯤꯝ ꯏꯚꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯅ ꯄꯅꯥꯗ ꯆꯠꯆꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯆꯠꯂꯤꯕ ꯄꯅꯥꯁꯤꯡꯁꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯁꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ ꯇꯥꯡ 38 ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏ 19ꯂꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯑꯣꯐ ꯗ ꯃꯟꯊ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯇꯣꯞꯄ ꯍꯞꯇꯥ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯑꯩꯈꯣꯏꯅ ꯄꯅꯥꯗ ꯆꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯁꯦꯁꯟ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯟꯅ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯅꯥ 5ꯁꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯩꯈꯣই ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯍꯧꯖꯤꯛꯁꯦ ꯐꯤꯖꯤꯀꯦꯜꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏ ꯇꯧꯖꯕ ꯔꯦꯁꯀ꯭ꯌꯨꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯉꯁꯤ ꯁꯤꯗ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯄꯨꯟꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯄꯟꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯉꯔꯥꯡꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯃꯈꯣꯏ ꯉꯁꯤꯒꯤ ꯏꯚꯦꯟꯁꯤ ꯌꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯄꯨꯔꯥ ꯊꯕꯛꯁꯦ ꯉꯁꯤ ꯄꯨꯔꯥ ꯃꯇꯝ ꯃꯥꯡꯉꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯆꯤꯡ ꯀꯥꯔꯨꯔꯦ ꯇꯨꯔꯦꯟꯗ ꯀꯨꯝꯃꯨꯔꯦ ꯄꯥꯠꯇ ꯀꯨꯝꯃꯨꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯃꯈꯣꯏ ꯊꯕꯛ ꯆꯠꯄ ꯉꯝꯕ ꯌꯥꯏ ꯉꯝꯗꯕ ꯌꯥꯏ ꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯄꯤꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯞꯃꯦꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯔꯛꯀꯗꯕꯅꯤꯅ ꯑꯩꯅ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤꯗ ꯄꯛꯇꯪꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯗꯕ ꯑꯗꯨꯅ ꯏꯀ꯭ꯋꯤꯞꯃꯦꯟꯒ ꯂꯣꯏꯅꯅ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯑꯥꯎꯠꯗꯣꯔ ꯑꯦꯛꯁꯔꯁꯥꯏꯁ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯆꯠꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯎꯟꯇꯦꯟ ꯔꯦꯁꯀ꯭ꯌꯨꯒꯤꯁꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯇꯔ ꯔꯦꯁꯀ꯭ꯌꯨꯒꯤꯁꯨ ꯑꯩꯈꯣꯏ ꯇꯞꯅ ꯍꯧꯖꯤꯛ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯥꯞꯁ ꯁ꯭ꯇ꯭ꯔꯛꯆꯔꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯄꯩꯁꯥ ꯊꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯨꯡꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯖꯕꯗꯨꯅ ꯑꯩꯈꯣꯏ ꯍꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯀꯣꯂꯥꯞꯁ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯔꯆ ꯑꯦꯟड ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝ ꯁꯥꯒꯠꯂꯛꯏꯁꯤ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯦꯟꯖꯨ पुथोकपा ओजा होना तौबीरीजे मयाम वॉलंटियर मयामजिना तौबीरीजे टीम रेस्क्यू मणिपुरना तौइजे सेनजु पुथोकपा मतमजु काइथोकपा अदुगा मालेमगी थाकता अखोइना रेस्क्यू टीम अचौ अचौबा लैरकपजिदा अखोइना उरैजे रेस्क्यू चटलिबा मियोइसिंदुगी थवाइजे खुबाकता हापगा पुदोइनिदना अदुदि पैसाजु पुथोकपा मतमजु काइथोकपा अदुगा ट्रेनिंगगी अवाबदुजु मायोकनाबा mentally physically prepared or kanda thawai ju khubak ta hapaga tholakpa loinmak thangdokpagi motivation je kada dagi kamaina hora ino si je masi khoina hantaki thokliba chauba irang sidagi khoina
इफ्रुप जाति कन्नबगदमता थबक तौनिंगबा नहा मयाम अमदी लैबा अन हाइरिबा नहाजिंगसे अखोइना खोमजम तासलगा कराइदा जातिगी अदुगा इफ्रुप से अवाना तारबा मतमदा चीरबा मतमदा कमाई तौदना मतेंग पांगदगी हाइबगी सिगी वखलोन सिदनी अखोइना मसे अदुना आइगी रेस्क्यूअर सिंगसी अनमना मखोइदा पुरा कथोकपगी हाइदी मखोइगी पुंसीसी म्योबिगी पुंसी अखोइगी टीम रेस्क्यूगी मोटोसी सेफ लाइफ अदुगा सेफ जनरेशन हाइबनी अन मसिदा बेस तौर कांदा वॉलंटियर सिंगसना ओजा अखोइ अखोइगी अनंबा लेवल दा अखोइ मैतै इफ्रुप जातिसिना अवाबा अना तारा मतमदा हाइब अखोइ मतौ करमना मखोइसे कनसिगी हाइबजे सिगी कइनोसिदा अखोइना रेस्क्यूअर सिंगसना सिगी वाखन सिंगसिदा कथोकपा अमगा लोइनने अखोइ चंगसिनजरपनी ओजा इमरजेंसी हाइबगी फिबम जिदाबु हाना तामगा लाकदबा मतमनाति खंगहुदना थोलक्तोइने अदुदि तोंगान तोंगान ब सिनफमदा माइगैजिगी ओइतागजु तोंगान तोंगान मफमदा हुजु पना मंगा थोए जो हाबिरेको अदुदि मीजे याम तुना रेस्क्यूअर हाइजिदि पुंग खरदा नत्रगा मिकुप खरगी फ्रैक्शनदा पुंसी मयाम अमा मांगदोइनी कनगे खनबदो कनबंगम होरोइद्रिनी असु यामना कुइना ट्रेनिंग तौपजे सिजिनफम खंगदबा खुतुम सुरगा खांगपा मतांगजु यावगिबे याय अदुदि अदुगुम्बा फिबम अमा थोलकपा मतमदे असेंबल ओइनाबा करी नॉर्म्स लैबिगे मरमदि तोंगान तोंगान बा मयुमदा तोंगान तोंगान बा सिनफमदा तोंगान तोंगान बि हिरमदा होनारिबा ngaktoi अदुगिदमक करी नॉर्म्स थम्बे मसे अखोइना अहाबदा आइगी रेस्क्यूअर सिंगसिगे अखोइगी कोऑर्डिनेटर सिंगी ग्रुप अमखक लेजै अदुगा जॉइंट ग्रुप अमसु लै अदुगा मरोइना अखोइगी कोऑर्डिनेटर सिंगसे अदुकमतिक अलर्ट ओइरे हाइतारे मखोइसि ट्रेनिंग फंगाबा ngaतनी अदुना पनागी हुजिक लेबिरिबा कोऑर्डिनेटर मंगाजे मसिगा कोइ याम एक्टिव पोइना हेड ऑफिस का कोई पाव फाउनजबनी हुजिकसु अखोइ युमदा लै हाइबनी अखोइगी कंट्रोल ऑफिस सि आइगी खुनराकपा मखा लेकाइदा दुम लेजबनी मसेसिदा अखोइगी फोन नंबर अनि हापगा हानना कोई फेसबुक पेज ता दुम हापगा लेजबनी अनु मसेसिदा पाव पिरकपा फेसबुक की पेज ति केनोसिदा पाव पिरकपसु अखोइ यावरे अदुगा अखोइनि पीदेबा नंबर दुदा डायरेक्ट कॉल तौरपसु अदुम यावरे अना डायरेक्ट कॉल हेक तौरबा अखोइगी हेड ऑफिस ता अदुगा कोऑर्डिनेटर मंगा सिंगसे पाव पिनरबा मतुंगदा थुइबा खुदोंग थिबा मफम से करम पनागा ख्वाइदि हेन नकनबनो हाइबसे अन हंतक किसदि कोंथागिदु आई हानादगी हेंगांगदा पना अमा मार्जिन पना आइना पना अमा लैबनिना मखोइना पाउ पिरगा अखोइना योक्सले इक्विपमेंट सिदगी पुरगा चले अदुगो मखोइ आदे असेंबल तौरमे अदुगा आइना सिदगी चलकांदा अखोइना तोंगान तोंगान बा मतम अमतदा मफम अनिदा अखोइ या माइ पाकना रेस्क्यू तौबा ngamki मखा तारकपदा आइगी सेमाइनिंग थौपना योक्सले अदुगा पुथिबा पना योक्सले अहमदा आई पंगलबा पनागा मार्जिन पनागा थेंगनरमदा वाबदु पना मयामसे मथंग मथंग योक्सलकपदगी अखोइना दम याम माइ पाकना ऑपरेशन से अखोइ चथगी अदुदि ओजाना हाबिरेको पना मंगा लैरेना पना सिंगदो मथंग मनाव नायना ओजाना पनबिबुदि पनबिग्रेदो मथंग मनाव नायना मंगा जेमत ममिंग हाबियो अदुगा कदाय कदायदा स्टेशन तौबनो हाबिदुसु हाबि अहानबा पना से अखोइगी पंगलबा पना आई खुनराक फुमसिदा कोई स्टेशन तौजबनी अदुगा अनिसुबा पनादा कोई पुथिबा पना सि केबी कुमुदादा स्टेशन तौजबनी अदुगा अहुमसुबा पना सिना नोंपोक निंथौ पना कोई हुजिक चनुंगदा स्टेशन तौजबनी अदुगा मरीसुबा पना कोई मार्जिंग पना सिना हुजिक कोई आंगांगी कोंथादा कोई स्टेशन तौबनी अदुगा सकमाइ निंथौ पना सिना कोई सकमाइजिंदा कोई हुजिक स्टेशन तौबनी अदुदि मखाताना तोपा पना हांगबगी फिबम लेब्रा नत्रगा कनागुम मना इखोइ माइगैदाजु अमा हांगनिंगेना कांटेक्ट तौरक तागदि अदुगुम्बगी करी फिबम लेगनी हुजिक अखोइदा तौरकपा ले मफम अनि तौरकपा ले अदुबो अखोइना हुजिक चटपा ngamdri ina चटपा ngamdri मरमसि कइनो हाय कांदा हता अखोइना लौरुबा बोर्ड अनौबसि रेस्क्यू बोर्ड अनौबा हतक लाकपसि मसिगी ट्रेनिंग दा अखोइना तौबसिदा अखोइना थबकसि खितंग हाइदोकपा ngamdadna अखोइना चटपा ngamdri अदुगा टीम जे नुपा ngakto ओइब्रा नुपिजु यावब्रा कमाइना करी क्राइटेरिया लेगनी हौजिक फौदी टीम से नुपा खक्तगिनी अदुबु अखोइ विलेज प्रोटेक्शन फोर्स की हाना अखोइ नुपीगी कोई केडर सिंगदु मखोइसु टीम अमा सेमजगे आइना अदुगी लांबा एंगोंदा वारी सारंबा लेरे अदो आइना ट्रेनिंग की मतंग सिदा आई खितंग तोंगान अचिनबा खर लेबा अदुना अखोइना मखा ताना थौसे फांगथोकपा ngamdabani
ꯇꯨꯡꯗ ꯍꯦꯟꯅ ꯆꯥꯎꯅꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯃꯨꯛꯁꯨ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯕꯤꯚꯥꯒꯁꯤꯡ ꯂꯩꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯦꯃꯔꯖꯦꯟꯁꯤ ꯔꯦꯁꯀ꯭ꯌꯨꯒꯤ ꯕꯖꯦꯠ ꯀꯌꯥ ꯑꯃ ꯁꯥꯕ ꯂꯩ ꯇꯥꯔꯒꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯃꯐꯝꯗ ꯊꯕꯛ ꯇꯧꯗꯕꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯀꯤ 2025ꯀꯤ ꯑꯦꯄ꯭ꯔꯤꯜ 4ꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯎꯇꯝꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯩꯕ ꯕꯣꯠꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯖꯤꯟ ꯑꯃ ꯑꯩꯈꯣꯏ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯣꯖꯥ ꯃꯊꯪꯒꯤꯁꯤꯗꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯄꯅꯥꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯊꯣꯏꯕꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯃꯥꯏ ꯄꯥꯛꯅ ꯑꯃꯗꯤ ꯃꯥꯏꯄꯨꯅꯅ ꯇꯤꯝꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯔꯤ ꯄꯅꯥꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯕꯤꯔꯛꯄ ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟꯁꯤꯡꯗ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯅꯠꯇ꯭ꯔꯒ ꯊꯨꯛ ꯂꯥꯎꯕ ꯏꯁꯥꯗ ꯅꯤꯡꯁꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯩꯌꯦ ꯂꯩꯗꯤ ꯁꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯍꯧꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯨꯞ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯤꯕ ꯅꯍꯥ ꯍꯥꯏꯇꯥꯔꯦ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯅꯍꯥꯁꯤꯡꯗꯣ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯇꯧꯃꯤꯟꯅꯩꯕ ꯑꯗꯣ ꯁꯤ ꯇꯧꯃꯤꯟꯅꯕꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ 2024ꯒꯤ ꯃꯦꯒꯤꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯄꯅꯥ ꯀꯩꯅꯣꯁꯤꯗ ꯆꯥꯅꯨꯡꯁꯤꯗ ꯑꯩꯒꯤ ꯄꯅꯥꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯔꯦꯁꯤꯗꯦꯟꯇꯦꯜ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯐ꯭ꯂꯠꯀꯤ ꯀꯩꯅꯣꯁꯦ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯁꯦ ꯀꯥꯏꯔꯦꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤda ꯀꯥꯏꯔꯦ ꯑꯗꯨꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯐꯥꯗ꯭ꯔꯤꯉꯩꯗꯅꯦ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ 3 days ꯁꯨꯖꯔꯛꯄ ꯅꯨꯃꯤꯠꯁꯤꯅꯦ ꯑꯩꯈꯣꯏ 6 daysꯀꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯅꯦꯕ 3 days ꯁꯨꯖꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯦ ꯆꯠꯂꯀꯥꯟꯗ ꯍꯤꯁꯦ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯍꯤꯁꯦ ꯂꯩꯇꯕꯁꯤꯗ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧꯄꯅꯥ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯖꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧꯄꯅꯥꯗꯒꯤ ꯑꯩꯈꯣꯏ ꯍꯤꯁꯦ ꯃꯣꯏ ꯐꯥꯝꯗꯒꯤ ꯉꯥ ꯐꯥꯅꯕ ꯀꯩ ꯁꯤꯖꯤꯟꯅꯕ ꯍꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯋꯥꯏꯔꯒ ꯄꯨꯈꯠꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯍꯤꯁꯦ ꯇꯧꯔꯒ ꯆꯪꯉꯦꯕ ꯍꯤ ꯑꯅꯤ ꯄꯨꯔꯒ ꯆꯪꯉ ꯀꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯊꯦꯡꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯀꯩꯅꯣꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯂꯦꯖꯇꯣ ꯑꯣꯖꯥꯅ ꯄꯤꯖꯕ ꯅꯣꯂꯦꯖꯇꯣ ꯀꯩꯅꯣꯗꯣ ꯈꯔ ꯂꯩꯍꯧꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯔꯁꯨ ꯂꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯃꯇꯝꯁꯤꯗ ꯏꯔꯩ ꯀꯟꯕ ꯖꯒꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞ ꯐꯪꯒꯗꯕ ꯑꯣꯏ ꯅꯤꯡꯗꯅ ꯃꯤꯗꯨꯗꯤ ꯂꯩꯔꯕ ꯑꯗꯨ ꯃꯤꯗꯣ ꯂꯧꯔꯒ ꯀꯨꯝꯊꯅꯕ ꯂꯦꯞ ꯐꯪꯒꯗ꯭ꯔꯥꯅ ꯈꯟꯗꯅ ꯑꯩꯈꯣꯏ ꯀꯨꯝꯊꯔꯨꯕꯗꯅ ꯂꯦꯞꯁꯦ ꯊꯨꯝꯈꯤꯗꯅ ꯍꯤꯗ ꯑꯃꯨꯛ ꯌꯥꯜꯂ ꯀꯥꯈꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯧꯊꯣꯔꯛꯄꯗ ꯀꯩꯅꯣꯒꯤ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯩꯅꯣꯒꯤ ꯁꯨꯡꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯥ ꯃꯆꯥꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯀꯩꯅꯣ ꯔꯦꯁꯀ꯭ꯌꯨ ꯇꯧꯔ ꯄꯨꯊꯣꯔꯛꯄꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ 2025ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯦ ꯍꯥꯏꯕ ꯌꯥꯔꯦ ꯀꯩꯅꯣ ꯏꯁꯤꯡꯒꯤ ꯏꯔꯩꯁꯦ ꯁꯤꯒꯤ ꯍꯩꯉꯥꯡꯒꯤ ꯀꯣꯟꯊꯥ ꯍꯜꯂꯨꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯞꯁꯦ ꯕꯣꯠꯁꯦ ꯂꯩꯈ꯭ꯔꯕ ꯑꯩꯈꯣই ꯔꯦꯁꯀ꯭ꯌꯨꯔ ꯑꯅꯤꯒ ꯁꯤ ꯂꯧꯊꯣꯛꯄ ꯆꯪꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯒ ꯀꯩꯅꯣ ꯑꯣꯖꯥꯒ ꯆꯪꯉꯤ ꯑꯗꯩꯗꯤ ꯔꯦꯁꯀ꯭ꯌꯨꯒꯤ ꯕꯣꯠꯁꯦ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯅ ꯁꯣꯝꯗ ꯑꯣꯛꯅꯕ ꯂꯩꯕ ꯑꯗꯒꯤ ꯈꯪꯍꯧꯗꯅ ꯔꯦꯁꯀ꯭ꯌꯨ ꯕꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯏꯗꯣ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯪꯍꯧꯗꯅ ꯔꯦꯁꯀ꯭ꯌꯨ ꯕꯣꯠꯁꯦ ꯑꯣꯟꯊꯣꯛꯈ꯭ꯔꯒꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨꯔ ꯑꯍꯨꯝꯁꯦ ꯕꯣꯠꯁꯤꯅ ꯅꯟꯁꯤꯟꯈ꯭ꯔꯒ ꯇꯥꯎꯗꯔꯕ ꯑꯩꯒꯤ ꯏꯁꯥꯃꯛꯁꯤꯅ ꯔꯦꯁꯀ꯭ꯌꯨꯒꯤ ꯕꯣꯠꯁꯤ ꯔꯥꯞꯁꯤꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯃꯊꯛꯇ ꯋꯥ ꯑꯃ ꯐꯩꯕꯁꯤꯒꯤ ꯃꯊꯛꯁꯤꯗ ꯆꯞꯈꯥꯏꯔꯒ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯔꯦꯁꯀ꯭ꯌꯨꯔ ꯑꯍꯨꯝꯗꯨꯅ ꯌꯥꯜꯂꯒ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯧꯔꯤ ꯇꯧꯔ ꯆꯤꯡꯈꯠꯍꯧꯔꯒ ꯃꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯀꯩꯅꯣ ꯔꯤꯛꯁ ꯀꯌꯥ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯔꯥꯞꯇꯨ ꯂꯧꯈꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯗꯦꯀꯣꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯁꯤꯀꯨꯃꯥꯔꯗꯁꯨ ꯍꯪꯖꯈꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯨ ꯏꯁꯥꯒꯤ ꯄꯨꯊꯣꯛꯄ ꯃꯇꯝꯁꯨ ꯏꯁꯥꯒꯤ ꯀꯥꯏꯊꯣꯛꯄ ꯑꯗꯩ ꯊꯋꯥꯏ ꯈꯨꯕꯥꯛꯇꯁꯨ ꯑꯃꯨꯛ ꯍꯥꯞꯄꯒ ꯊꯣꯛꯄ ꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅꯒꯗꯤ ꯊꯤꯡꯉꯛꯄ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯅ ꯃꯣꯇꯤꯚꯦꯁꯟꯁꯦ ꯐꯪꯉꯤ ꯀꯩꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯗꯤ ꯁꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯁꯦ ꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯦ ꯃꯌꯥꯝꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯂꯦꯕꯦꯜꯗ ꯍꯣꯠꯅꯧ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯅ
ꯑꯩꯈꯣꯏꯁꯦ ꯆꯠꯅꯕ ꯔꯦꯁꯀ꯭ꯌꯨ ꯆꯠꯅꯤꯡꯉꯒꯁꯨꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯣꯡꯃꯒꯤ ꯁꯨꯖꯕ ꯍꯖꯤꯔꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯁꯥꯒꯤ ꯒꯥꯔꯤꯁꯨ ꯂꯩꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨꯁꯦ ꯇꯧꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯣꯛꯏꯕ ꯖꯒꯥꯗꯨꯗ ꯂꯣꯀꯦꯁꯟꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯦꯟ ꯄꯤꯔꯒ ꯑꯃꯨꯛ ꯋꯥꯏꯗꯣꯏꯅꯦꯕ ꯁꯦꯟ ꯄꯤꯔꯒ ꯋꯥꯏꯔꯒ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯦ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯤ ꯂꯣꯏ ꯆꯠꯅꯕꯅꯤꯅ ꯂꯣꯏ ꯁꯪꯗꯕ ꯅꯠꯇꯦ ꯆꯠꯍꯧꯗꯕ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗ ꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ 5 ꯂꯩꯔꯦ ꯑꯩꯈꯣꯏ 5ꯗꯣ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟꯗꯨꯗ ꯌꯧꯅꯕ ꯆꯠꯂꯒ ꯑꯇꯣꯞꯄꯁꯤꯡꯗꯣ ꯅꯣꯏꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕꯗꯣ ꯊꯥꯗꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯕꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡꯁꯦ ꯁꯤꯁꯦ ꯍꯥꯏꯅꯔꯨꯕ ꯍꯧꯅꯔꯨꯕ ꯀꯧꯗꯅ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯁꯤꯁꯦ ꯀꯟꯕ ꯆꯪꯉꯁꯦ ꯍꯥꯏꯕꯗ ꯍꯧꯅꯔꯨꯕ ꯀꯧꯗꯅ ꯑꯗꯨꯝ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯤ ꯂꯝ ꯂꯥꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯤ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯊꯨꯡꯉꯁꯦ ꯍꯥꯏꯔꯗꯤ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡꯁꯤꯒꯤ ꯑꯣꯖꯥ ꯊꯣꯏꯕ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯊꯣꯛꯄꯤꯔꯛꯏꯕ ꯚꯣꯂꯨꯟꯇꯤꯌꯔ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯣꯛꯑꯦꯅ RK ꯄ꯭ꯔꯗꯛꯁꯟꯒꯤꯔꯣꯝꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯋꯥꯍꯩꯗꯤ ꯐꯪꯗꯦ ꯁꯤꯒꯨꯝꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯖꯦꯅꯤꯝꯁꯀꯤ ꯃꯌꯥꯝꯅ ꯍꯦꯛ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯗ꯭ꯌꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯨꯃ ꯌꯧꯕꯁꯦ ꯈꯔ ꯋꯥꯠꯈ꯭ꯔꯕ ꯈꯜꯂꯦ ꯇꯤꯝꯁꯤꯗ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯔꯤꯀꯣꯛꯅꯤꯁꯟ ꯄꯥꯝꯕꯗꯤ ꯂꯩꯇꯦ ꯑꯣꯖꯥ ꯍꯣꯏꯒꯤꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯎꯖꯩ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗ ꯊꯦꯡꯅꯈꯤ ꯀꯔꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯤꯕꯤꯅꯤꯡꯉꯤ ꯑꯍꯥꯟꯕ ꯖꯦꯅꯤꯝꯁꯀꯤꯁꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯗꯦ ꯑꯣꯏꯔꯝꯒꯅꯤꯀꯣ ꯁꯦꯀꯦꯟ ꯗꯦꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯁꯦ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯎꯕ ꯌꯧꯗꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯁꯦ 100 ꯐ꯭ꯂꯥꯋꯔ ꯂꯩꯔꯤꯕ ꯄꯥꯡꯒꯩꯒꯤ 100 ꯐ꯭ꯂꯥꯋꯔꯗꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ RK ꯁꯥꯟꯇꯣꯝꯕꯤ ꯃꯔꯛꯁꯦ ꯑꯗꯨꯒꯤ ꯍꯦꯟꯇꯣꯛ ꯂꯥꯟꯖꯜꯂꯒ ꯁꯤ ꯀꯟꯗꯤꯕꯤ ꯁꯥꯏꯕꯨ ꯌꯧꯔꯒ ꯀꯥꯏꯔꯛꯄꯅꯤꯅ ꯏꯁꯤꯡꯁꯦ ꯊꯨꯡꯈꯤꯕꯗꯒꯤ ꯑꯗꯒꯤ ꯃꯃꯥꯡ ꯂꯥꯏꯟꯗ ꯑꯃꯨꯛ ꯎꯈ꯭ꯔꯨꯜ ꯂꯥꯏꯟ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯈꯥꯕꯩꯁꯣꯛꯒꯤ ꯑꯦꯔꯤꯌꯥꯁꯤꯁꯨ ꯄꯨꯔꯥ ꯇꯛꯊꯈꯤꯕ ꯊꯨꯝꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯅꯤꯡꯉꯦ ꯔꯦꯁꯀ꯭ꯌꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯁꯣꯝꯗ ꯐꯣꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯄꯥꯎ ꯂꯥꯛꯑꯒꯁꯨ ꯍꯦꯗ ꯑꯣꯐꯤꯁ ꯄꯥꯎ ꯂꯥꯛꯑꯒꯁꯨ ꯆꯠꯆꯒꯦ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯁꯨꯛ ꯂꯩꯔꯦ ꯖꯦꯅꯤꯝꯁꯇ ꯁꯨꯃꯥꯏꯅ ꯀꯟꯕ ꯍꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯒꯤ ꯔꯦꯁꯀ꯭ꯌꯨꯗꯣ ꯄꯥꯡꯊꯣꯛꯅꯤꯡꯕꯅꯤꯅ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯂꯩꯇꯕ ꯒꯥꯔꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯣ ꯊꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯁꯨꯝ ꯆꯨꯝꯅꯒꯤ ꯒꯥꯔꯤ ꯀꯥꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠꯀꯨꯝꯕꯁꯦ ꯃꯥꯎꯟ ꯇꯧꯔꯒ ꯆꯠꯄꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯅ ꯑꯗꯒꯤ ꯏꯁꯤꯡ ꯊꯨꯝꯖꯟꯈꯤꯕ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯍꯦꯗ ꯑꯣꯐꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯍꯣꯏꯗꯤ ꯃꯊꯛꯁꯨ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯋꯥꯡꯕ ꯇꯧꯔ ꯃꯥꯒꯤ ꯇ꯭ꯔꯦꯛꯇꯔ ꯑꯃꯈꯛ ꯂꯩꯌꯦ ꯇ꯭ꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯂꯔ ꯄꯥꯟꯗꯕꯤꯗ ꯂꯩꯕꯅꯤ ꯇ꯭ꯔꯦꯂꯔ ꯑꯝꯇ ꯄꯥꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇꯔ ꯃꯊꯛꯇꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯠꯁꯦ ꯇꯧꯔꯒ ꯔꯦꯁꯀ꯭ꯌꯨꯁꯦ ꯆꯪꯕꯅꯦꯕ ꯆꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯇꯧꯅꯈꯤꯕꯗꯨꯒꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯤꯗꯣ ꯀꯟꯕ ꯄꯥꯝꯕꯅꯤꯅ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯕꯅꯤꯅ ꯆꯠꯂꯨꯔꯀꯥꯟꯗ ꯃꯤꯅ ꯆꯪꯈꯤꯕꯗ ꯍꯥꯏꯐꯦꯠ ꯀꯜꯂꯛꯄꯁꯨ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯪꯖꯔꯝꯃꯗꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯟꯖꯔꯝꯃꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯀ꯭ꯌꯨꯔꯁꯦ ꯌꯥꯝꯈꯤꯕꯅ ꯑꯗ ꯑꯩꯈꯣꯏꯅ ꯌꯧꯔꯀꯥꯟꯗꯁꯨ ꯀꯟꯗꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣই ꯌꯥꯝꯅ ꯃꯤ ꯄꯦꯁꯦꯟ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯗ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯥꯕꯤꯔꯛꯇꯕꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯚꯣꯂꯨꯟꯇꯔꯤ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯒꯁꯨ ꯀꯅꯥꯒꯨꯝꯕꯗꯗꯤ ꯑꯃꯨꯛ ꯆꯠꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯕꯤꯕ ꯌꯥꯎꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯆꯪꯉꯒ ꯀꯣꯡꯄꯥꯜ ꯆꯅꯝ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯑꯃ ꯑꯅꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯗꯤ ꯂꯧꯊꯣꯛꯆꯔ ꯊꯣꯛꯂꯛꯄꯗ ꯊꯣꯛꯂꯛꯑꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜꯒꯤ ꯐꯦꯃꯤꯂꯤ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯐꯥꯗꯔꯁꯦ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯕꯅꯤ ꯃꯥ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯁꯤ ꯑꯃꯇ ꯆꯪꯕꯤꯔꯝꯒꯦꯔꯥ ꯍꯥꯏꯔꯛꯄ ꯑꯗ ꯍꯥꯏꯔꯤꯕꯁꯤꯗ ꯃꯌꯥꯝꯁꯦ ꯍꯦꯛ ꯐꯦꯃꯤꯂꯤꯗꯨ ꯂꯧꯊꯣꯛꯑꯒ ꯍꯦꯛ ꯊꯥꯕꯗ ꯉꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯏꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯊꯕꯥꯛ ꯌꯧꯕ ꯆꯪꯅꯔꯨꯕꯅꯤꯅ ꯃꯌꯥꯝꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯅꯤꯡꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕꯅꯦꯕ ꯑꯗ ꯆꯪꯉꯨꯔꯁꯤꯔꯥ ꯍꯥꯏꯕꯗ ꯑꯣꯖꯥꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯉꯁꯥꯏꯒꯤ ꯀꯌꯥꯝ ꯍꯤꯗꯣ ꯌꯨꯝ ꯇꯥꯅ ꯊꯧꯖꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯄꯨꯊꯣꯔꯛꯀꯗꯕ꯭ꯔꯥ ꯄꯣꯔꯕꯒꯨꯝꯕ ꯄꯨꯊꯣꯔꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥꯁꯤꯅ ꯌꯥꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯇꯥꯅ ꯊꯧꯖꯤꯜꯂꯒ ꯑꯗꯨꯝ ꯕꯥꯗꯤꯗ ꯍꯥꯞꯄꯛꯄ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯔꯦꯁꯀ꯭ꯌꯨꯔ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯩꯅꯣ ꯁꯦꯐꯂꯤ ꯍꯤꯗ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯃꯌꯥꯝꯒꯤ ꯃꯥꯏꯟꯁꯦꯠ ꯍꯥꯏꯕꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯣꯏꯒꯤ ꯚꯦꯍꯤꯀꯜ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯑꯗꯨꯃꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ
ꯑꯋꯥꯠꯄ ꯀꯌꯥꯗꯨꯕꯨ ꯅꯝꯈꯥꯏꯔꯒꯅꯦꯕ ꯊꯣꯛꯄꯤꯔꯛꯏꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯃꯔꯣꯝꯗ ꯑꯗꯨꯃꯛꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯣꯖꯥꯅ ꯈꯪꯕ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯖꯥ ꯑꯣꯁꯤ ꯀꯨꯃꯥꯔꯅꯁꯨ ꯍꯥꯏꯕꯤꯈꯔꯦ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯎꯕꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯀꯦꯅ ꯊꯣꯛꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯃꯌꯥꯝꯁꯦ ꯎꯕ ꯀꯥꯟꯗ ꯀꯔꯤ ꯐꯥꯎꯕꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯝꯒꯤ ꯃꯐꯝꯁꯤꯗꯩꯗ ꯔꯦꯁꯀ꯭ꯌꯨꯒꯤ ꯗꯔꯀꯥꯔ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯈꯤꯕ ꯀꯩꯒꯨꯝꯕ ꯂꯥꯟꯒꯤ ꯐꯤꯕꯝ ꯍꯥꯏꯔꯁꯤ ꯍꯦꯛꯇ ꯂꯥꯟꯒꯤ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯆꯪꯕꯤꯅꯕ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯔꯦꯁꯀ꯭ꯌꯨꯒꯤ ꯄꯣꯠꯁꯤ ꯂꯥꯛꯀꯥꯟꯗ खितंग एक्सपर्टाइज होइबा अदगी खितंग कनो तोब कांदा स्पेसिफिक होइना थबक तौजी हाइबा कांदा पोछि लैतबा अदा आइगी चीफ कोऑर्डिनेटर इनाउ ओसी कुमार जी सुमबगी लमदा मागी मंगोंदा सिगी टेक्निक मयाम अदई हाइरुबा तमुबा मयाम जिदि लैरगा अखोइजी तसेंगना हाइरगा ममांगदा सुमबा मा तौबगी वाखलोन जिदि वारीदि हाइफे छारगा रियलाइज तौब ngamdadana लैबा पोटनेबा अदो ngasi ai hana ju pangrabani sigi hansi manipur da thoiba crisis akoina lan haitare sigi achouba asidagi phangakpa positive oiba side ta haraga si akoi ngasi team rescue manipur ji su lan ji dagi pokpa adugumba posa ma khangne ba hana dagi akoi sigi inception akoi sigi wakal lon ji lairaga ju kaino hakanda sigi pochil taseng na akoina sinamda angang rescue tawba changba kanda akoi ai isamaksu कोई अदम यावरगा चिंग मथक्ता कारगा चिंगुन तो अगमबद चंगा कांदा अखोइना हाना तम्बना तमनिना इचम चमना कोई मयाम हेतो हुपचलगा थीबगी मौंग तौबा सिदैदा अखोइ येंगनाबा हेता हाइजरगा येंगनाबा जिंजिना खुदोंग चाबा लौरो अखोइ मयामजी लोइना हातखिबा याबगी फिबम बौबा लैबा सि कांजिदा एक्सपर्ट ओइबा मी खरदंग चंगागजु याब मफम जिदैदा अखोइना हाइत्रमनिना मयाम चंगने हुपपगा तौबगी पोत सिदगी अखोइजे सिगी पोचिम तौदबा याद्रे हाइबजी मरुइना अखोइ नाओसी कुमारना याम कन्ना हाइबदगी अखोइजी एसी तौरजी हाइबा पोची लेपनरकांदा माना ट्रेनिंग जी रेसिडेंशियल ट्रेनिंग ने पैसा कनाम कैम लेब नते अमा तौब नते अदु याम नुंगाइबमना अखोइगी माइगैगी लैकाइगी अदगी अंगांग रेस्क्यूअर ओइरबा अखोइ मेंबर जिंगजी अंगम मंगम खाइनरगा तौवे जंगसाइजु ताकपिगरे सिदा नतना लैकाइगी अखोइ रेसिडेंशियल कैम तौब हाइ कांजिदा चाबगी थकपगी तुम्भम चाबम मयामजी अंगम मंगम ए हवाई थिलकपा चेंग थिलकपा अदगी येरुम थिलकपा सिदा अवाबम ते लैगिदबा हाइतारे सुमाइना ngasi बौबा अखोइ mayamgi koi laikai gi adagi koi sigi mateng na tawraga lakpane da khwai nungai di nangi question nama khakta sigum angang jingji gi haije tasing na akhoi gi je akhoi ji platform ama khak darkar leibagi wani aduga aduju hiram chaba maram chaba platform ama khak darkar leibe wani akhoi gi angang jingji di imalai baki damakta furup ki damakta sidi mafam chara di matam chara di kathu agi haiba angang ji masing yam lei haiba je makhoi matik chaba support pira kanda awat pa khara je men khat pira kanda hena matik mangal leba mioi ngakta ju thoklakani haibagi thajaba ju RK production dagi thamjari amuksu hariba support hariba awat pa men khat pa sidi amuksu aikhoi gi policy makers singi makhutta di yam chauna leire nane mane yam chum ada training je sin na hona bada kem kan sometimes nungdang da pung taruk tagi hora thawuk suba chaluraga halaga pung taruk tagi nipan bo tangai fadana training tawdi yadana tawbu bawba koi adum yawrobane haba si thawai yawba tawgena ningba makak yawbagi ngambane haitare nado hariba mayam je angang jingjigi interest leiriba mayam ji masi mapung phaba ji kamai to ga kan koi chief coordinator oiriba koi Jaochi Kumar akoina bobi ju dum ko maje magi achobe initiative ne khuding makche angang jingji tawdi haba nataba moina thawai yawriba kholiba toise mana mafam chatlaga training piba haiji samna sengmai jinda chatlaga training moi gi darkar leba tawrini adagi chanungda bhapo residential camp se akhoi sidai tawriji are riba samna boat si pubada gari achom change se DI achom change DI ji puthokanda laikai gi akhoi gi angang jingji adugi paisa lobune ti thau khotang hapu puru satpade akhoi chanari ba mayam je adumaina masa na moi ngasai haigiduni gari atopa wairaga laaga rescue tawba haiji kana gumba moi as kaino ai gari ju leite ko kandi da tuoge da haineba sigi thak sida thabak tawbane do akhoi ngasi RK production gi sigi khudong chaba ji lojeraga haiji akhoi any rescue gi darkar leiba kanda operation ji tawba kanda
ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯗ ꯅꯝꯕꯔ ꯍꯥꯞꯆꯔꯦ ꯑꯩꯈꯣꯏ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯅꯝꯕꯔ ꯍꯥꯞꯄꯦ ꯁꯤꯗ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯄꯅꯥ ꯁꯦꯝꯒꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯄ꯭ꯔꯣꯟ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯁꯨꯝꯕꯗ ꯄꯅꯥꯁꯤ ꯑꯩꯈꯣꯏ ꯑꯃꯇꯪ ꯁꯨꯝꯕ ꯑꯃ ꯇꯤꯝ ꯑꯃ ꯁꯦꯝꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯀꯩꯝꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯔꯤꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯇ꯭ꯔꯦꯅꯔꯁꯤ ꯑꯩꯈꯣꯏ ꯆꯤꯞ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯃꯥ ꯃꯊꯟꯗꯅ ꯄꯤꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯁꯨ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯅꯕ ꯌꯥꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯌꯥꯕ ꯑꯃꯈꯛꯇꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯁꯤ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯒ ꯍꯥꯏꯔꯒ ꯒꯃꯦꯟꯒꯤ ꯑꯣꯏꯅ ꯎꯕꯗꯧꯅ ꯇꯧꯋꯦꯕ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯧꯕꯅꯤ ꯉꯁꯥꯏ ꯔꯥꯞ ꯂꯩꯕꯃꯛꯇꯗ ꯋꯥꯅ ꯂꯨꯄꯥ 50 ꯆꯥꯝꯃ ꯈꯥꯏꯅꯔ ꯃꯔꯨꯞ ꯌꯥꯎꯔꯒ ꯂꯩ ꯍꯥꯏꯖꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯏꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯔ ꯃꯇꯤꯛ ꯆꯥꯕ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯦꯅꯤ ꯂꯩꯀꯥꯏ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯚꯣꯂꯨꯟꯇꯤꯌꯔ ꯊꯣꯛꯄꯤꯅꯕ ꯂꯩꯇꯕ ꯃꯐꯝꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯁꯤ ꯑꯩꯅ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ ꯁꯤ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯅꯦꯅ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯇꯩ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯏꯚꯟ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯐꯥꯎꯗ ꯁꯨꯃꯥꯏꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯁꯦꯝꯃꯒ ꯇꯧꯕꯁꯦ ꯃꯁꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏꯑꯕ ꯁꯔꯚꯤꯁ ꯇꯨ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯃꯤꯟꯁ ꯁꯔꯚꯤꯁ ꯇꯨ ꯒꯣꯗ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯣꯏꯅꯔꯒ ꯊꯕꯛ ꯇꯧꯔꯤꯅꯦꯕ ꯍꯣꯏ ꯃꯁꯤꯃꯛꯅ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯐꯠꯇꯕꯅ ꯅꯝꯍꯠꯂꯒ ꯆꯠꯂꯦ ꯑꯣꯏꯗꯕ ꯃꯤꯅꯝꯕꯁꯤꯅ ꯃꯥꯏ ꯄꯥꯛꯂꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯗꯥꯡ ꯀꯌꯥꯁꯦ ꯎꯕ ꯃꯇꯝꯗ ꯉꯁꯤꯁꯨ ꯐꯨꯔꯨꯞꯁꯤꯗ ꯑꯐꯕ ꯂꯩꯔꯤꯀꯣ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯖꯕ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯆꯣꯡꯊꯣꯔꯛꯂꯤꯀꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯖꯥ ꯍꯣꯏꯅ ꯄꯤꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯕꯨ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯃꯗꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ